China na kihanbagi thawong chathariba si US India ani na chungsinaduna thengnagani Pompeo United States amasung India ani na punna thabak paikhatminaduna hojik malemda China na kihan khanganbagi thabak chatharliba kaya si thengnanaba honaminagani haina US ki Secretary Mike Pompeo na ngasi phongdokhre Ningthokaba numita New Delhi da thunglakhiba US ki Secretary asina India gi lusingba singa tongan ba hiram singda wafam kya khananaba thorang tawba hokre Kha Nongpok Asia da thoidok hendokna Pakistan, China, India, Korea na chingba leibak singi marakta maung ama natraga amada akanba tension leiringai cherekta US ki Secretary asina sahi gi oiba strategic dialogue ama India gi lusingba singa phamina duna sathanaba pandamda US Defense Secretary Mark Esper ga loinana ningthokaba numita New Delhi da thunglakibani Himalayan border da India ki lanmi singna Chinese force singangam khai gi matang da se naba kya nauna thoroktuna akan balan ama songnarak pa yabagi thakta leiringai cherekta US Secretary asina New Delhi da lakliba si wahan thok chauna leiri haina defense analyst singna mot phongdoknari Haujiki matam asida malemgi oina khwaitigi chauraba democracy chatpa US amasung India anina hena naksinaba mari thamba haibasi takai phadaba amani haina India ki foreign minister Subramaniam Jaishankar amasung defense minister Rajnath Singha ga wari watai sanaram daida Pompeo na phongdoki Laibak ani gi oiba rajniti amasung ngaksel ga mari leinaba hiram singda hena mari se sinaba tawgada ba thabak sing yamna leiri ngasi maksu hiram sing asigi matangda wafam kya khanagani China gi Wuhan dagi chaithorkiba COVID-19 pandemic asi mayokta punna sangshin minabagi akanba iho sagatpa tawani China gi Communist Party na Kha Nongpok Asia da kihanbagi thabak chatharliba sibusu thongna phana mayokna batawani lamdamasida marasiat paphibam ama thamnaba amadi shanti porakna bohana baga loinana lamdamasigi security da China na singnarliba asi isang thongna mayokna batawani haiba wafam sing Pompeo na phongdoki Mathang Seoul da pangthokadoriba US ki presidential election asigi campaign chathabada hojik US ki president oina leiriba Donald Trump na mahaki ani subatam amagi damak America gi miyam na khudong chaba pibirabadi Kha Nongpok Asia da China na khabai khara saduna kihan khanganbagi thabak chathariba kayasi mapung phana bhapta hannaba achoba para matambigani haina Trump na mahaki campaign da mayek sengna phongdokhi Aduga topa pawmana Mahiroi lup taruki kuthang sara henba khongjang numit tare ni sukhe hen kanba khongjang changsilakadori COVID-19 gi laina laichat asina nongmagi akan mamong da landa silaktuna COVID positive oiba masing asum henjalakpa amadi sibagi changsu henjalakpa sidagi kannanaba state ki oiba policy ama sembiu haina tongan ba point tarani thoyawba memorandum ama hadakta mahiroi lup taruk na pisin khraba matung ngasi phawba thabakta onthorokta bagi mayokta kwakai thel thongnawjam laikai community hall da kuthang chara henbagi khongjang chathari MSF SUK KSA AIMS Desam amadi AIMSU hairiba mahiroi lup taruk asina sinduna satharkiba khuthang chara henbagi khongjang asi ngasigi tharga numit tare ni sukre khongjang asiga mari lenana Desam gi Games and Sports Secretary TI Mani na phongdorokibada mahiroi lup taruk asina COVID-19 gi laina laichat asidagi kharada oiraba sukal huna bagi pandamda laibak asida point tarani thoyawba memorandum ama tha asigi kunda pisinkhibani adubu ngasi phawba lenga thabakta onthokpidana amadi taksinadana laithokiba haibasi mahiroi lup tarukna akan mamong da kandem tawi Nongmugi positive oibagi chang hengalakpa amadi sibagi chang asum hengalakliba asidagi lengakna policy ama semduna ngakthokna bagi damakta mahiroi lup tarukna memorandum pisinkhibani Mahiroi lup taruk asina sangsilakliba amadi haijeriba wafam sing asibu lengak asina ngasi phawba thabakta onthoktana leiba haibasimak leibak miyam amadi mahiroi khunai khwaidagi laibak thibani athuba matamni manungda lup sing asina haijeriba wafam sing asi lengak tabidana thawoi waoidana leithoklabadi hena kansinba khongjang chingchinaba sem sadun leire haina ti ice money na makhatana phongdoroki Mahang makatana phongdorokibada mahiroi lup tarukna lengak taliba dimal asi COVID-19 gi laina laisat asi bukanna bagi damak leibak miyam gi khallaga tanchiba dimani masida karigumba amata thawa sadana leithokliba asi mahiroi khunaina ngaktaba ngamde COVID-19 gi laina laisat asi ngasidi nongmagi miyoiba khunaida landaraktuna asi ana yawraklibani miyoiba khunaina laina laisat asi bu laksinabagi mahutta COVID na oina miyoiba khunaida landarakli miyamna su lengak na piriba sana kanglon amata ngakna satpagi phibam ngasi phawba mamit udri Miyamna su punna wakhan taminarba matamda COVID-19 asi lanthengnaba ngamgadabani haina su phongdorokli aduga topa pawmana India gi citizen amana Jammu and Kashmir da lamleiduna leibada hojikti akaiba leitre yamna singthaningai oiba khongthang amada central government na Jammu and Kashmir gi wangnoda leiba lebak asigi atai state singi mioi amana masana bu pamnabadi Jammu and Kashmir da lamleiraga yum kai saduna leibada akaiba leitre hai Thawong asi chathaba yanabagi damak tongan ba lo khara di semdok semjin tawba mathau tari haina leibak asi Home Affairs Ministry na phongdokre Union Territory gi thakta singthakraba Jammu and Kashmir Reorganization Adaptation of Central Laws Third Order
2020 su Home Affairs Ministry na notify tawkhre Central Government na Union Territory asigi anauba masak semdok semjin tawba yanaba State Law 26 su repeal tawkhre Gazette notification amada Center na Jammu and Kashmir Development Act ki section 13 ta yauramba permanent resident of the state haiba phrase adu su lokthokre Article 370 asi Jammu and Kashmir dagi lokthoktingai mamangda aduga Article 35A asi su mamangi sahi August thada repeal tawdringai mangoinana leiramba niyomgi batungina Jammu and Kashmir da leiba mioi nattaba singdi Union Territory asi da lengdraba makhalgi lanthum leijaraga leiba khunda leita aduna leiba yaramdabani Adumairamak center gi anoba thaurang asina India gi citizen amana Union Territory asida lam leijaraga leiba yahanga dawribani hairi Hana mapung phaba state ama oina leijaramba Jammu and Kashmir asi mamang sehi gi August thada Jammu Kashmir amasung Ladakh haiduna Union Territory ahum thokna khaidokibani Thawong asi lamdam asi gi administration da ahongba purakna bani haina center na claim tawribani Arobada Populi News Reader gi video bi yengbiri bu khuding makpo thagachari